Lupa crore listing amaga chatret ka humfu taruk chang na semgat kadawriba Imphal Ring Road Project ngasi Chief Minister N Biren na urepo yung tamkre paliba laingak asina Manipur thugay na basilak pa miyoy singna kaydaw ngayda may pakaloy hay na CM na miyamda thajaba pikre Asian Development Bank ki senthang makada sagadawriba project asigi ngasi patsoy asigi manung chanalayba takel khongbal maning laykayda pangthokiba urepo yung tambagi thawramaduda CM na miyamna tampakta irang haubigano tangdu laitana thambiyu Manipur gi apunbagi saktam ngakpada laingak asigi mathau oige haina phongdokhi mahakna makha taraduna mikhal mai pakhodaba miyoy singna insillaga tampakta irang sagat par rally na chingba sinduna ihau sagat liba asi khudakta gi lepiyu politics tawbagi matam nate aikhoi masel gi marakta hunaba amadi khatnabagi matam nate amata oina punsinduna yeknaba masakhangna lantheng minasi haiki Imphal gi lambi thong sing nongmagi chilakliba asigi yenglaga laingaka sina Imphal Ring Road ki project asi paikhatnaba sem sabani project asida natana ngasimak lupa crore chatruka yangkhairom changna semgat sagatliba lamfel pat ki project asisu athuba matamda loisinduna miyamda sinanaba hotnagani lamfel pat pu mahausagi saktamda hanjil halaknaba paikhatliba project asigi makhada lam ekar chahumna isingi saruk oihallaga ekar chamaga nifuna lamkoiba singi panthungpham oiba yaba recreation center yauna makhal kayagi laiteng sing semgat kani lengaga sina Langol Reserve ki chingdolda Sakiba Imphal View Tower ga lamfel pat kagi marakta ropeway semduna miyamda anoba saktam ama uhannaba pandam thamli haiki nakalamaromda Manipur gi ariba college singi lakta ama oiriba takelda leiba Oriental College ki infrastructure semgatnaba ministry dagi lupa crore taruk lakh ni fulak pagi mathakta lenga ki college pagalhansi mission gi makhada lupa crore ani ga lakh yangkhai amaga haptuna athuba matamga chunaba mongda semgatlagani patso AC gi manungda leiba highway nataba lambi singsu semnaba state budget ta lupa crore taret ka lakh kun yaure haina mahakna ACS gi miyamda paujel khi ngasi gi thauramadu gi manung channa center amadi state laingak na haudokpa tongan ba miyam gi yaifa thaurang sing maruina all age pension chief ministers widow pension scheme ujwala yojana na chingba singi nauna khudong chaba fanglaba ACS gi miyamda CM na marilaina bache chang sing sulan thokhi thauramadu the works minister Govt Konthauzam water resource minister Awangbo Newmai transport minister Khasim Vasum social welfare minister Hekam Dingo amadi patsoy MLA S Kunjakeshwar yauna MLA kayana saruk yaki yeknaba lairiba mafamduda lan thenasi akhoi periphery da more than lising ohum ga changa gumagi ai loina nahan khabar dasu thengabiramani loina deploy tawbre IRB gi gari mayam security sing aduga madu akhoi gi manung sita musai da irang haurga langa ga moido mu mafam duda leiba mu yaro mu kophoga sfaida kaino da kana gumanda khara pairaga gong na po electric post thin bu tongna rugum seba kaga paira thola ga thinna bu yauri bu thin yara bina pakhatana koi kosis bi me abisen thore kari do jano adula sigi port khara koi kitang sense khar leiminaraga satyo ru lambi se karai dono tawai si kana no thenga du si kana no se wa ko khanda minaraga sabuk dominasi ai khoi ngasi gi sarkar khoi ngasi sarkar se kari da chali khabi bra ahal mana hairam bodo ai sa khun hawradine asum maran ko na tiyu thangju pare iloi do bi sarkar de me kuis maya phuna bu khorum jani jai hind